Hello ma'am, after long time, I ngasi ma'am gi mafam da kari guma khara tang alert o hen gai duna lak pani ba. Aikoi gi ngasi nang se phawbo mi ama oraba or anything social media da ma'am na masak khangna raba ko. Nangonda any brand amana contact toraba or anything nangonda promotion to or advertise to hairak laba ko. Nang lupa siki amatta tingbagi mathau ta deba brand na makhal lei ko. Amana ꯑꯩꯈꯣꯏꯒꯤ ꯅꯪ ꯄꯣꯠꯆꯩ ꯑꯗꯣ ꯃꯈꯣꯏꯅ ꯊꯥꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤ ꯃꯤꯌꯥꯝꯗ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯦ ꯅꯪꯒꯤ ꯑꯣꯏꯖꯧ ꯑꯦꯅꯤ ꯀ꯭ꯔꯤꯝ ꯑꯣꯏꯒꯦꯔꯥ ꯃꯣꯕꯥꯏꯜ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤꯊꯤꯡ ꯃꯈꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯤꯡꯕꯗꯣ ꯑꯩꯈꯣꯏ ꯄꯩꯁꯥꯗꯤ ꯄꯤꯕ ꯉꯝꯃꯣꯏ ꯃꯁꯤ ꯄꯣꯠꯁꯛ ꯑꯁꯦ ꯅꯪꯒꯤ ꯑꯣꯏꯖꯧ ꯍꯥꯏꯒꯅꯤꯕ ꯅꯪꯉꯣꯟꯗ ꯁꯦꯀꯤ ꯑꯃ ꯂꯧꯔꯣꯏꯕ ꯁꯦꯀꯦꯟꯗ ꯃꯈꯣꯏꯅ ꯄꯣꯠꯆꯩꯁꯨ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯁꯤ ꯌꯥꯝ ꯐꯥꯎꯔꯒꯅꯤ ꯅꯪ ꯃꯤꯂꯤꯌꯟꯁ ꯂꯥꯛꯇ ꯐꯣꯂꯣꯋꯔꯁ ꯂꯩꯒꯅꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯅꯪ ꯗꯤꯃꯥꯟ ꯇꯧꯕ ꯌꯥꯒꯅꯤꯕꯀꯣ ꯑꯦꯗꯚꯔꯇꯥꯏꯁ ꯑꯗꯨꯒꯤ ꯂꯨꯄꯥ 50,000 ꯈꯪꯗꯦ ꯂꯥꯛ ꯑꯃ ꯈꯪꯗꯦ ꯑꯗꯣ ꯃꯇꯧ ꯑꯁꯤꯒꯨꯝꯅꯅꯦꯕ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯄꯦ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯌꯥꯝꯅ ꯁ꯭ꯀꯦꯝ ꯀꯟꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯄꯥꯔꯁꯜ ꯂꯥꯛꯏ ꯑꯣꯔ ꯑꯦꯅꯤꯊꯤꯡ ꯑꯦꯅꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯑꯥꯏꯇꯝ ꯂꯥꯛꯏ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗ ꯐꯦꯁꯕꯨꯛꯀꯤ ꯂꯣꯒꯣ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯗꯤꯇꯦꯜꯁ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯦ ꯌꯥꯝ ꯂꯥꯏꯔꯦꯕ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯂꯥꯛꯑꯅꯤ ꯀꯣꯜ ꯇꯧꯔꯛꯑꯅꯤꯕ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯍꯥꯏꯔꯅꯤꯕ ꯑꯩꯒꯣ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯂꯥꯛꯏ ꯈꯣꯠꯂꯤ ꯅꯪ ꯂꯧꯗꯣꯏꯕ ꯈꯣꯠꯇꯣꯏꯕ ꯅꯪꯉꯣꯟꯗ ꯅꯪ ꯀꯩ ꯍꯥꯏꯇꯥꯔꯦ 1,000 2,000 rupees ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯦ ꯂꯧꯕꯒꯤꯗꯃꯛꯇ ꯔꯤꯁꯤꯞ ꯇꯧꯕꯒꯤꯗꯃꯛꯇ ꯅꯪ ꯄꯦ ꯇꯧꯕ ꯇꯥꯒꯅꯤ ꯃꯁꯤ ꯐꯦꯁꯕꯨꯛꯇꯒꯤ ꯌꯨꯇꯨꯕꯇꯒꯤ ꯂꯥꯛꯄꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔ ꯅꯪ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯗꯨꯅꯀꯣ ꯕꯠ ꯐꯦꯁꯕꯨꯛꯒꯨꯝꯕ ꯁꯨꯛ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯀꯔꯣꯔ ꯀꯔꯣꯔ ꯃꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔꯗ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯀꯌꯥ ꯄꯩꯁꯥ ꯄꯤꯔꯤꯕ ꯃꯥ ꯑꯃꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 150 200ꯒꯤ ꯄꯣꯠꯁꯛ ꯑꯃ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧ ꯍꯥꯏꯔꯗꯨꯅ ꯅꯪꯉꯣꯟꯗ ꯊꯥꯔꯛꯑꯣꯏꯕ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯦꯕ ꯑꯗꯨꯒ ꯐꯦꯁꯕꯨꯛꯀꯤ ꯇꯤꯝ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯊꯣꯛꯂꯤ ꯐꯦꯁꯕꯨꯛꯀꯤ ꯇꯤꯝꯗꯒꯤ ꯂꯥꯛꯀꯗꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯒꯤꯐꯀꯤ ꯇꯣꯔꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯔꯄ꯭ꯔꯥꯏꯖ ꯐꯦꯁꯕꯨꯛꯀꯤ ꯂꯣꯒꯣ ꯑꯣꯔ ꯑꯦꯅꯤꯊꯤꯡ ꯂꯥꯛꯄ ꯌꯥꯏ ꯑꯦꯅꯤꯊꯤꯡ ꯑꯦꯅꯤ ꯀ꯭ꯔꯤꯝ ꯑꯣꯔ ꯑꯦꯅꯤꯊꯤꯡ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧ ꯍꯥꯏꯅ ꯐꯦꯁꯕꯨꯛꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯣꯏꯕ ꯃꯗꯨꯗꯤ ꯕ꯭ꯔꯥꯟꯁꯤꯡꯒ ꯀꯣꯂꯦꯞꯁ ꯇꯧꯒꯗꯕꯅꯤ ꯕ꯭ꯔꯥꯟꯁꯤꯡ ꯅꯉꯣꯟꯗ ꯊꯥꯔꯛꯀꯗꯕꯅꯤ ꯌꯨꯇꯨꯕꯅꯁꯨ ꯉꯁꯤ ꯅꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯀꯤ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯑꯣꯔ ꯑꯦꯅꯤꯊꯤꯡ ꯄꯤꯔꯤꯗꯅꯀꯣ ꯃꯁꯤꯅꯤꯕ ꯌꯨꯇꯨꯕꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯅꯪ ꯌꯨꯇꯨꯕ ꯑꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯨꯕ ꯌꯨꯇꯨꯕꯅ ꯑꯦꯅꯤꯊꯤꯡ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯀ꯭ꯔꯤꯝ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯆꯥꯅꯕ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯅꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯌꯨꯇꯨꯕꯅ ꯀꯩꯗꯧꯅꯨꯡꯗ ꯀꯣꯟꯇꯦꯛ ꯇꯧꯔꯛ ꯊꯔꯠ ꯄꯥꯔꯇꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯑꯣꯏꯕꯁꯤꯡꯅ ꯀꯣꯟꯇꯦꯛ ꯇꯧꯔꯛꯀꯅꯤꯕ ꯃꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯦꯕ ꯐꯦꯁꯕꯨꯛꯀꯤ ꯇꯤꯝ ꯑꯣꯔ ꯌꯨꯇꯨꯕ ꯑꯣꯔ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯑꯦꯅꯤ ꯄꯣꯠꯁꯛ ꯂꯥꯛꯂꯕ ꯑꯗꯨ ꯒꯤꯐꯀꯤ ꯇꯣꯔꯗ ꯅꯪꯅ ꯌꯥꯝꯅ ꯐꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕ ꯃꯗꯨꯒꯤ ꯃꯇꯝꯗ ꯑꯗꯨꯗ ꯈꯛꯇꯗ ꯂꯥꯛꯀꯅꯤ ꯕꯠ you don't have to pay single rupees also ꯅꯪ ꯂꯨꯄꯥ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯄꯦ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯣꯏꯕ ꯃꯗꯨ ꯐ꯭ꯔꯤꯅꯤꯕ ꯅꯪꯒꯤꯗꯃꯛꯇ ꯑꯗꯣ ꯃꯤꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨꯕ ꯃꯁꯤꯒꯨꯝꯕ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤꯌꯥꯝ ꯈꯪꯗꯕꯁꯤꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯂꯣꯒꯣ ꯑꯃ ꯄ꯭ꯔꯤꯟ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤ ꯐꯖꯅ ꯁꯦꯠꯑꯞ ꯇꯧꯔꯅꯤ ꯄꯣꯠꯁꯛ ꯈꯔ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒꯅꯤ ꯅꯪ ꯑꯁꯦ ꯄꯦ ꯇꯧꯕ ꯇꯥꯒꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯪꯖꯗꯕ ꯃꯤꯁꯤꯡꯅ ꯐꯦꯁꯕꯨꯛꯇꯒꯤꯅꯤ ꯌꯨꯇꯨꯕꯇꯒꯤꯅꯤ ꯍꯥꯏꯔ ꯂꯧꯔꯒꯅꯤ ꯃꯥꯏꯅꯨꯡꯗ ꯇꯩꯁꯜꯂꯒꯅꯤ ꯍꯌꯦꯡ ꯄꯤꯝꯄꯜꯁ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯥꯏꯒꯗꯣ ꯌꯦꯡꯕ ꯌꯥꯔꯔꯒꯅꯨꯕ ꯃꯈꯣꯏꯒꯤꯗꯤ ꯀꯥꯟꯅꯔꯤꯕꯁꯦ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯁꯨ ꯍꯦꯟꯅ ꯐꯪꯉꯦ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯄ꯭ꯔꯣꯃꯣꯁꯟꯁꯨ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯀꯟꯅ ꯁ꯭ꯀꯦꯝ ꯇꯧꯔꯤꯕ ꯑꯗꯣ ꯃꯌꯥꯝ ꯃꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯄꯩꯁꯥꯁꯨ ꯇꯤꯡꯕ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯈꯟꯊꯕꯤꯌꯨꯕ ꯑꯝꯕꯥꯅꯤꯅ ꯑꯩꯉꯣꯟꯗ ꯑꯝꯕꯥꯅꯤꯅ ꯑꯩꯉꯣꯟꯗ ꯚꯥꯏ ꯁꯅꯥ ꯅꯪ ꯑꯩꯒꯤ ꯕ꯭ꯔꯥꯟ ꯑꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯣꯏꯕ ꯑꯁꯤ ꯑꯩ ꯈꯪꯒꯗꯕꯅꯦꯕ ꯑꯩ ꯑꯁꯦ ꯀꯌꯥꯝ ꯐꯥꯎꯔꯦ ꯃꯤꯌꯥꯝꯅ ꯀꯌꯥꯝ ꯃꯁꯛ ꯈꯪꯅꯔꯦ ꯍꯥꯏꯕꯗꯣ ꯃꯗꯨꯃꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕꯗ ꯑꯩꯒꯤ ꯂꯨꯄꯥ ꯀꯩ ꯍꯥꯏꯇꯥꯔꯦ 50,000 ꯑꯃ 30 ꯑꯃ 50 ꯑꯃ ꯂꯥꯛ ꯑꯃ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯁꯨ ꯑꯝꯕꯥꯅꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯏꯕ ꯃꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯣ ꯐꯦꯁꯕꯨꯛ ꯌꯨꯇꯨꯕ ꯀꯥꯏꯁꯦ ꯆꯥꯎꯈ꯭ꯔꯕ ꯀꯝꯄꯦꯅꯤꯅꯦꯕ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯣꯕ ꯃꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯦꯅꯤꯊꯤꯡ ꯑꯦꯅꯤ ꯄꯣꯠꯁꯛ ꯑꯦꯅꯤ ꯄ꯭ꯔꯣꯗꯛ ꯑꯣꯔ ꯑꯦꯅꯤꯊꯤꯡ ꯑꯦꯅꯤ ꯀ꯭ꯔꯤꯝ ꯑꯣꯔ ꯑꯦꯅꯤꯊꯤꯡ ꯀꯩꯗꯧꯅꯨꯡꯗ ꯅꯉꯣꯟꯗ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤꯌꯨ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯑꯗꯨ ꯃꯈꯣꯏꯅ ꯊꯥꯔꯛꯄ ꯊꯣꯛꯑꯒꯁꯨ ꯅꯪꯅ ꯌꯥꯝ ꯐꯥꯎꯔꯕ ꯃꯤꯡꯆꯠ ꯂꯩꯔꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯄꯦ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯗꯤꯇꯦꯜꯁ ꯂꯧꯊꯣꯛꯑꯒ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯤꯉꯣꯟꯗ ꯁ꯭ꯀꯦꯝ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛꯂꯤ ꯑꯗꯣ ꯃꯤꯌꯥꯝ ꯃꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯊꯦꯡꯛ ꯌꯨ